Board of Secondary Education Manipur na lawwa High School Living Certificate Exam gi result ngasi laothokre. Sahi asigi oina pass percentage sada 65.34 oiki. Kumsi sahi gi oina ngasi haidokhiba parikha result aduda Pitambara English School Kwakaithel gi Resmi Nandai bamna ahanba position lawkhre. Mahakna score tawkhiba markna 538. Saint Jonas English High School Nambol gi Huidrom Rohit Singna anisuba position takhibaga loinana mahakna phangkhiba markna 539 Eureka Academy Thongnawjam gi Khumanthem Bobosana Singhana ahumsuba position takhibaga loinana mahakna phangkhiba markna 539 ni Hanaki Matric Parikha result haidorok pasida government ki school Moirang Multipurpose Higher Secondary School gi Chabungbam Ishwar Chandrana tarechuba position takhi Exam result haidok pasiga mari leinana Education Minister TI Sarde samna phongdokhibada pass percentage asi mamang chahidagi chada 0.9 hanthaki masi handak exam pangthokpada section bagini mahakna makha tarduna handak pangthokhiba exam da mai pahudrabasu mathang pangthokadoriba exam asida hena kana honabiu handak chahigi oina mahiroi lising kunthra nipan ga chatru humphumari saruk yakhi amadi mahiroi lising kunmanga rom pass tawki Mahiroi chamaga sukna anina nataba pambai sinabagi tangthoki pangthokiba exam da nataba pambai sinadaraba amadi exam mai pakna pangthoknaba honabada chauna mateng pangkhiba mahiroi lupsing mama mapa sing oja sing amadi flying squad singbu minister na thagatpa phongdoki ngasi haidokhiba parikha gi result aduda government gi oina chada 40.65 aided school gi oina chada 51.56 private school gi oina chada 74.38 pass tawki Aduga atopa paomana nungmai karbar tawbuda chenaba police personnel ama more police na phare more dagi police commando singna phagatkiba nungmai singi matangda police personnel ama su senaramadagi phare hairi nungmai phabagi thogdo adu thasigi hokhiba tang 13 da commando team amana more gi kondong lairembi mayadagi more police check post dagi khaijamang tawthang chahina kunthra apokpa namja pau tawthang Hairi bamioi asina thorokpa Swift Desire car amadagi pistol Glock chani ga tara taruk amadi MNP bodyguard chahum ga marphu nongmai macha amaga atopo polam singkaya ga phagathraba matungda makhata na thijinbada nongmai puthok pusin tawbuda Manipur Police Department gi mioi ama chenara madagi phare hairi phara bamioi adu Imphal East Reserve Line da leiba Police Head Constable Asem Kanan Singh chahina ni phunitoi apokpa Asem Indramani yaripok lamla hidagi ni hairi Mahak thasigi hokhiba tarahumdoi ahing nongyai matung pung amaga minute yang khairom taba matamda more police ki team amana more gi mafam amadagi phaba ngamkhibani hairi amaromda nongmai ga konana phakhiba namja pau tawthangna puramliba nongmai sing ado head constable kanan gi pautak makha da thabak tawani haina pau asina hairi arobada Paobilai news reader gi video bi yamiri bu khuding mapu thagachari